Mohammad Yunusna Bangladesh ki interim government ki leader oigani haibadu makhoi ki president Sahabuddin ga ngasi unarba matung ngasi 8 August 2024 da wasak lauragani haina NDTV World News Channel da fongdokli. Nobel laureate economist Mohammad Yunus Dubai dagi ngasi Thursday nungdin gi pung 2:10 PM tabada Dhaka da yaruklaba yai haina Dhaka Tribune da report pirakli. Panba yai madudi 2011 da ex-PM Sheikh Hasina na Mohammad Yunus bu leire dagi ichupi haina accuse tawkhibani. Amadi Grameen Bank ki head orambadagi resign tahonkhibani. Panba yai madudi Bangladesh ki khungang da leiba leire myoisingda Mohammad Yunus na makhoibu hawdok chasanu haina apikpa loan gi amount $100 dagi hena pikpa senfam da piduna leire million da mateng pangki hariba thawong asigi damak mabu 2006 da Nobel Peace Prize phanghankhibani. Dhaka University ki ex student amana Bangladesh da leiriba hindhu sing asi safe oidre country asibu aikhoi gi saruk yaudravara haina pendaba fongdokre biswas hariba hindhu lining chatpa satra asina the print news channel asida phone da wari saba matamda mana asumna hairakhi madudi country asida leiba police station sing ayamba upai leitre khoishaunarba mihat pomob singna thomjinduna police fa waha leamadi kari maram gino khangdana minority oiba hindhu akoi busu makoina target tawa hongnarakle aisu aigi family ki safety ki damakta numidang ahing chupa tumba yadre haina biswasna phongdorok amaromdana quota reform protest asida Hindu students singsu participate tawribani Muslim student khaktanatana Hindu students singsu government job lobada quota system asi lokthokpa pami haina phongdorakli Hindu students singna Muslim students singa punduna slogan lauduna thazaba thamduna isai saktuna police ki lathi amadi bullet singda chongchinduna siba ki dena khongjang si changsin minakhibani adu aroibada Muslim singna Hindu da okhatuna oina attack toksin lakpani hairi masida natana Muslim singna Hindu ki temple singda akai toi thohankhre house singsu looted tawkhre amadi maisu thadokpa hawrikle haina phongdorakli Irang asina maram moiraga India amadi Bangladesh country anigi marakta laloniti ki thabak tawramadu lepkhre India gi state West Bengal amadi Bangladesh country anigi marakta border da pochai puthok pusin tawba tatatra kayama panduna leire paisa to onthokpa taragadi saurakna $300 million muk chang oigadaba pochai singni hairi Ajay Sahai Director General of Federation of the Indian Export Organization na haibagi matungina India na nomuda Bangladesh da $30 million muki oigadaba potsing export tawi hairi border da dukan famba missing transporter sing amadi money changer sing na makoi gi business da 80% decline oire haina su phongdok narakli